अहमद मरोइब पाउ चनाबी अमदी फिजे चाकचे नखेनब थमलबसु अखोय पुमनमक अमतनी हौरकफम अमतनी हाइबसे काउरोइदबनी हाइना कैप्टन पीडी मिनिस्टर कराम श्यामना फोंदोक्रे फुरुप अमगी मसक मदी मतवसी फुरुप अदुगी नाट की ओइबा फिजे चकचा अमदी लाइनिंग लाइसोना ताई हाइना महोत मिनिस्टर त्रिहाई श्याम कुमार फोंदोक्रे जाति फुरुप असिबु तसेंगना नुंगसिरिब्रा हाइना हंगजब मतमदु ओइरे हाइबा हाइना एमपी डॉक्टर आर के रंजनना नुंगांग फोंदोक्रे पुंग तरानिथोय के जनरल स्ट्राइक असिना मरम ओइरगा महौसागी पुंसिदा चाउना काइबु पिख्रे बिरला एम्पोरियम प्राइवेट लिमिटेड के फाइनेंशियल प्रोजेक्ट इरा फाइनेंस की मतंगदा लेरंबा चममनबदु हौजिक्ति लेररोय हाइना फाइनेंशियल कंपनी असि डायरेक्टर कम फाउंडर सीईओ युमनाम इरावंतना थाजब पिख्रे सीएम बंगलो मदी मणिपुर पुलिस हेडक्वार्टर्स की नाकन लेरिबा एजी ऑफिस की गेट ता सखंगदब सिंगना ग्रेनेड लंगसिलम ले असम राइफल्स नमियो यानी लुपा क्रोर अनि हेनबगी निसागी पोलम सिंगा कोनाना फागत पनमख्रे खरमसरे टाइम्स ऑफ मणिपुर के मणिपुरी पाव में ताबिरिबा मैम पुनमकपु आशाप्रिया तराम नोकचरे नसिगी मरुबे पाव सिंग चखाइन पिसरे काबुई फुरुप सिंगी लौरोक मतुंगदा पांगथोकपा कुमहै अमा ओइरिबा गानगाई की थौरम लमदमसिदा खुंदागिबा काबुई खुलसिंगदा नाटकी ओइबा लाइनिंग लाइसोन अमदे जगोई इसेगा लोइनना पांगथोकनरे जाति मसेल की मरक्ता खेनबा लैहन्नबा होनरिबा अपिकपा लुप कया सिगी लुचिंगबा सिंग अपिकपा वाखल खनबा लुचिंगबनी हाइना मिनिस्टर कराम श्यामना फोंदोक्रे ngasi sawmbung kabui khunjawda manipur kabui union gi meeting makhada state level kabui gan ngai celebration committee na sinduna state ki thakta pangthokiba gan ngai kumhai gi thoramda phongdokhibani captain pd minister karam shyamna thoramadu mari lenana chanabi amadi fije chakchet na khenaba thamlabasu aikoi pumnamak amatani haurakfam amatani haibasi kauroi dabani haibasi khudam ama hairagadi da kabui salangai gi wari yawasini असिगुम्बा कबुई जाति गरी बचनबी असि ngasiगी नहरोल सिंगना योखटकदबने ngasiदी अनौब लुप कया थोलक्तुना जाति अमबु अमना नमथदुना थमनबा अमदे मुथतनबा होनरे मसि लाइबक थिबने ngasi पांगथोखिबा थौरमगे सरुक अमोइना मैवा चिंगदुना थौरम होदोखे तुंगदा थौरमगे सरुक अमोइना सिंग थाबा युपान थाबा अमदे कबुई जातिगी ओइबा जगोई कया उठखे नाकलमरोमदा स्टेट असि लैबा सीएसओ कयागा अथेनपोट सिंग लानखि जाति की कुमाई अमर तौबा कांदा मैतै की सोशल ऑर्गेनाइजेशन सिंगे लीडर सिंग लाइबा सिगी नुंगी वहन थोकसे जाति लाइरिबा जाति खुदिंगमना अखोई खमम थ्रोए सिनी इगी मरी ओइबा नुंसिनबगी पाउजेल पुबा अदि गांगाई फेस्टिवल ना हेबदो ngasiगी थौरम सिनसु अदुमक ताए हाइदना आई थमजगे अदुना कबुई जाति मफम कयादा खुंदादना लेरगा मियोई लाख अमगा लिसिंग मरिफुमुक लेरगसु मफम अमत्तदा कबुई जाति की गांगाई फेस्टिवल पांगथोकपसिना गांगाई की फेस्टिवल की मगुल हेंगलहनबा अदुखं नत्तबा कबुई जाति मसेल की मरक्ता अमगा नुंसी चानना अदि लैमिन्ननबगी खुदोंग चाबा पीबदा नत्तना मणिपुर की अपुन सत्तम ngaknanabo honabada chouba daita ma lauri haibasdi ngasi phambiriba miyamne hena khangbiraba wafamni स्टेट लेवल चकान गन ngai lesingani kun gi thoram sagolbanda leiba ramji kabui khunda su pangthoki स्टेट लेवल गन ngai celebration committee manipurna loss of religion is loss of culture is loss of identity haiba hiramda moiduna
पांगथोकिबा थौरम अदुदा नाट के ओइबा थौरमसिंग पांगथोक थौरम अदुदा चीफ गेस्ट ओइबा महूत मिनिस्टर चिहाई श्याम कुमारना महाके ओइबा वारोल थमलदुना फुरुप अमगी मसक अमदी मतवसी फुरुप अदुगी नाट के ओइबा फिजे चकचा अमदी लाइनिंग लाइसोना ताई मरम अदुना इपा इपुसिंगना मांगलम चत्तगी थंबिरमलबा कल्चर अमदी ट्रेडिशन ना ngakna thamnaba honaba mathau tai ramji kabui khulgi development work singda mahaki maikai digi pangba yaba mateng pangani haiki ina khulaba jagoi culture ngasi di malim de pak khudi mona khang masu natana pir manipur gi any maitegi thorong khudi makta kabui gi jagoi yawda gadi function ma pung phadi na haine halma simak जाति ऐसे के कबूई सिंगी जायरोंगी इना खुनबा लंगई थक्सी कासी दु प्रजा पुरम खंगी है बने मसिगी फसबसी महन बिगनो अदुना ममांगी गरंगाई दसु अयावजे हदकी गरंगाई दसु बातोन तो बिरकपा यावन बिबसिगी दमकता हाया थलसै असम के कासा डिस्ट्रिक्ट के मनुंग चनबा कामरंगा पार्ट 2 दा इमोइनु एवरग्रीन सोसाइटी ने सिंदना पांगतोकिबा अनिरक सुबा इमोइनु फेस्टिवल लिसिंग अनि कुनगे ngasi nini chanba numita Lok Sabha gi MP Dr. R.K. Ranjan sarkya khrei thauramadu da wangang MP Dr. R.K. Ranjan na ngasi gi mirol asina aikoi isana isabu sak khangjabaga loinana jati furuba sibu tasengna nungsiribra haina hangjaba matamadu oire haiba yauna wafam kaya phongdoki aduna ngasi imoinu imagi festival asida harau kumai su tausi nungi oiba ima sina piramba wakhalo do ngasi aikoi punna khanaminaba amuhanna mase revive torkanda aikoi gi jati ase mina henjanba yadaba mina usittaba yadaba adugumba respectful oigadaba adugumba jati mo henjar boidi hujik kabarangada ani suboina pangthoiba sigumba imoinu imagi festival ase choijaina na taraba adugumba barak tampaki yumthong kudingda satnaba yananaba hong hongdana tawbi haina takbi base masi phajaba aduga achumba movement amani haina ina lojai Central Trade Union amadi Independent Federation singna ngasi Bharat pumbada kaukiba General Strike na lamdam asida su mahausagi punsida chauna kaiba piri pung tarani thoige General Strike asina maram oiraga Imphal gi khwairamman kaithel kabagi chang hanthaki dukan sing thong hangna khide passenger puba gari sing chenbagi chang hanthaki gangai kumhai gi state holiday su oikibana lambida mi thokpagi chang hanthaki General Strike manungda thokaningda ba thodok sing thokiba leiti Chathoriba General Strike asida border town More da su All More Block Asa Association amapung fana sogatladna More gi Primary Health Center mamangda protest tokhrei protest atuda thabak suriba sinmi singda yamdrabada lupa lising taranipan khusumal pigadabani thagi pension lupa lising ahum tadana fanghangadabani haiba tongan tongan play card thaba sing paike amaromda All More Block Asa Association asigi president Romila Matena paumi singda phongdokibada ngasi India pumada chathariba General Strike asibu More da leiba Asa workers singna saugatuna Asa workers singi fangfam thokpa khusumal phanganbiu haiduna phongdokhi si All India Trade Union na tauriba banasida More da leriba Asa singnazu saruk jajaduna dharna phomjari akhoi gi asa singi phangpham thokpa khusumanju phanganbiu haiduna mari leina basingda wakal si thamjari Chahi asigi oina bom gi hanba thodokta ngasi numit yungba mathong pong ani makhai khar helakpa duwaida Babupura da leiba Chief Minister Bangalo amadi Manipur Police Headquarter gi nakanda leiba Accountant General gi office gate maktada sakhangdaba singna grenade langsinduna landaram lei laibak fabadagi bom adu pokhai hogdaba dagi asok apan misimina makti thokhodre Police tagi fangba pawgi mathong ina numit yungba mathong pong ani makhai rom tarakpa duwaida motorbike tongduna lakpa sakhangdaba miyoi anina Accountant General Office Gate ki awang thangbada leiba CRPF ke sentry post maktada bomadu langsilamlaga khongleithuna moirang khomlomda chenkibani hairi pawadu hek fangbaga Imphal West Police amadi Manipur Police Bomb Disposal Squad team changsinduna fibam yengsinke hunjilamliba grenade adu misfire oirabasu lever amadi pin kapthokibana aduma khodong thiningai oibadagi BDS team aduna risks lawduna bomadu lokthokei Tungda Imphal Police ki OC masamak yauna BDS team na nungthil pung mari aduwaida Langol Game Village lambigi ahang balabukta
asoi ngam yaudana pokhai hanki Matam kharagi mamangda RBI gi notification amagi matungina Virla Emporium Private Limited ki finance project ama oiriba era finance ki leiramba issue sing loisin khibaga loinana legalize public deposit scheme gi thabak makha chatharagani haina financial company asigi director cum founder CEO yunam iravantana fongdokre Imphal ki khurai chingambam laikai da leiba Virla Emporium Private Limited ki office ta pangthokiba paugi mifam amada wafam asi fongdokladuna CEO iravantana makhatana hai Ministry of Small, Micro and Medium Enterprises MSME gi makada era finance haina leirambadu Ministry of Corporate Affairs ki registration ga loinana era finance private limited ki status fangke masigi matung public non banking financial company NBFC ama oina RBI gi no notification amana hanana era finance private limited haina leirambadu hojikte era finance limited ki status fanglagani maram aduna Lamdamasigi miyamna Virla Emporium amade masigi financial project era finance ki matangda leirambab chamam nabadu haujikti leiraroi miyamna mipaiba pokpigano makhatana su government ki niti niyam sing induna miyam gi seva taukigani finance company ama ngasi ngasi mag leiriba bank sing ase haroku matamda ka ama khaktagi mi ama ani na haujarpa ngaktani adubu tapna matamgi matungina magi status lakhe ngaktani aduna matam khradi adugi status su ngai boina ekhoi sahi fogo fadri adu hairiba singdo ekhoi matam chana adu mayam gi seva tawna ekhoi gi sarkar ama leibnina magi su oibam thokpa ningom singdo ekhoi gi site gi loini ilakani Kumja lisingani taramapan gi August ki kunmari da Thobal police na Thobal Wangkhem Muslim mamang laikai digi MD Hussein kauba miyoi ama yamlaba drug ka konana fakiba adugi follow up action da drug lalonba Tripura macha ama sufare farba miyoi adudi Bimandas chahi kuntratarok apokpa laikhidraba Bimandas Gandhi from Kathalati village Tripura dagi ni haire police tagi fangba paugi matung ina case asiga mari lenana mamangda miyoi taruk fakre Ikon konbo ina chaliba chahi asigi tang marida Thobal police amadi Tripura police ki combined team amana mahak mayumdagi fabani hari akoina district police na begoman upna akoi war against drug lakusida akoi miyam su mating pangbiduna akoi drug free oiba Manipur ama drug free oiba akoi India ama orenbada akoi Garanong til pung mga makai taba matamda taranitoy suba Assam Rifles amadi More Police ki apunba team amana More rom dagi thorakpa grey machugi Maruti Eco van amada lakpa mi ani heroin powder gram chani brown sugar gram chani pan ga moudra ga konana fare hari farba mi ani dudi Palengi Scotland 5 village chigi Holkolan Longdem chahi kuntra apokpa Thangkozin Longdem amade Chandel district ke Machi subdivision gi Korau Pokpi degi Manlun Hauzalian Jau chahi kontra apokpa Laikhidraba Manlun Jan Khan Kap kawe farba polam singadu malem gi kaithel da chaurakna lupa crore ani lakh marifu humdoi lising marifu rom gi mama oigen hairi fagalaba polam singadu ko konana More police asina kre hairi Senapati district ke manung chanalaiba Sangkhongmai amadi Sadim Pukri Khulda Popi Pambi Singh NCB Naft Forest DFO Senapati Additional SP National Highway 2 amasung SDPO Mau Yauna official kayaga kusam naduna ngasi yanthat kre laingak na Popi Pambi thazeliba mafam sing asida Coffee Pambi thagni haina thaurang tawriba si Senapati district ke oinadi oithokloi haina India Coffee Board ki thomi sing na phongdorakle nakalamoromda Manipur Pollution Control Board ki chairman Radhakishwarna Hausek Manipur da Coffee Board da Coffee Pambi lak ani hen leire Popi Pambi tharamba sing yanthatuna Coffee Pambi nam ho silagani habiyauna wafam kaya phongdokhe Umbang koksilakpa environment mangsilakpa maruoina umangda chingda forest reserve forest area singsida khoigi hariba chingmi singa sina khoi opium poppy plantation toksilakpa mas oina u yanthatpa ngasi akoina thagadriba coffee sidi u marakta acho bu usingsi marakta coffee singsi thagadabni u yangadaba nati ahangba jaga da thagadabni loinana ekar ama thaba matamda mapambi lising ama challe ekar amada chahi amagi income se 1 lakh ki mathakta every year gi phangani loinana
coffee है से once plantation तो मतलब दा 30 years मागी protection लेगनी मागी मपुनसिन से 35 to 40 years तकनी चिंग दले रमीबा लम कोक्थोइबा इरोशन थोइबा ngasi environment choibasing ngasi de koina coffee thaba ngamkragadi aikoi environment eco friendly oregani aikoi environment shape toragani chimung chingdu umang kokthokpa su togani income choba largest scale the income phangani maram masina koi state sarkar na 2000 sida mass akoi coffee plantation tawne bagi akoi honore manipur state coffee board na hojik madugi ready de leire haidana mayam to lokthok jari Paugi Merthana tebe break ama mamina se Hello. Hello. Pakong ama chalake. चलो ने Chahi amagi plan tawge haradi. ओ फौ पाम्बी थाबियो Okay. Chahi taragi plan tawge haradi. उ पाम्बी थाबियो Chahi chamagi plan di. इचाबू अफब स्कूल दम है तमहनबियो Ih. Icha kaina afaba school haidi. लनाई कोचिंग तोबगी अवाब लेहंदबा स्कूल दुदा दुम चांग नैना कोचिंग तोहनबा Mama mapaga cha manana warak watembi ba. जिम एरोबिक डांस फुटबॉल थांगता Mamangda 12 exam ki topper su putokraba. ख्वाइदगी चौबा नानबा ख्वाइदगी फब स्कूल Last pakong. Kari school no. स्लोपलैंड पब्लिक स्कूल खोंगजोम चुमबरा Chumme. Yam khangi ko. Yes, only Slopeland Public School, Khongjom. Madeline Ambulance Service Manipurna pung kunmari chupna miyam gi seba tawjari ambulance service asina miyam da pizari ba service sing di yum dagi hospital da pukhatpa hospital dagi yum da puthaba hospital amadagi hospital amada puba yum thang nari ba state sing da anaba sing puba amadi lawba loinana India gi mafam khudimakta payarba air ambulance ki service asina chingmani Masida natana lambigi accident ta lemna hospital da pukhatuna miyam gi mateng pangjeri adom sunga simak save taushin biu aikhoi gi contact number 9205987988 natraga play store sangbiduna Madeline F download tobiu Break matuna mayam butaram nokchere makada ba pau pizari tha sigi taret ke yupung taru makhai tabu matamda Chandel district ke manung chanba Kongtal Khunda Laiba Mayang Lanmi Mari Suba Sam Rifles ki Camta PLA amasung MNPF ki Lanmi Sanglup ki Apunba Kangbu Amana Landaduna Asokapan Asiana kaya nangankre Landa si Chatakraba Matung Tarakpada Mayang Lanmi Sing Soidana Lakani Haina Kangbu Mafamda Hana Sem Saraga Ngaiduna Laiba PLA gi 252 Mobile Battalion amasung MNPA gi Apunba Kangbuna Sajik Tampak Lomdagi Lakpa Mayang Lanmi gi Ahenba Khutpu Singda Bom gi lang thaktuna anirak suboina landa chathaduna mayang lanmi sing kang khong ichai hanbaga loinana asokapan asiana thokan kre haina lup asina thadorakpa lup asige assistant secretary singna khuyek piduna thadorakpa cherol man hairakle cherol aduna makha taraduna sajik tampak tagi ngamkhai fawbugi marakta lairiba khonja sing awaba punsi marel amada leire khonja sing na yumdagi mapanda pamgi thabak suba satanba chingda uwa yanba Atopa lamda kaithel kabana chingba miyoibana hingbada tawfadraba sing tawbada aduki matik apanba akaiba piduna khunja sing asibu yamna tamthina namthabiduna thamle yumdagi mapan thokadaba khunja khudimak anakpa mayang lanmi gi post amadagi token ama lohangani amasung khuyek pihale halakpadasu token adu pisilamlaga khuyek pihangani khunja singna kari kari potlam puri cheng purabasu kayam pui lamda thabak suba chalabasu numit kayani gi chatkadabano maduda Konaba chana thaknaba polam khakta pugadabani haibagi kanglon mayam ama thamjinduna madubu namduna ngakna chathale Lanmi singi mingda pusilakpa yu natraga yu lemna natraga hongba mamalda fanganduna yu gi komda lang thakle mayai kaba jinjaka laichu halaba matung miyoi kharadi chakta khulaga informer agent oina sizinabasu yaure sel amasung mayai kaba jinjaki mayaida luplaba naharol kaya
khulai paibal loop oina uhalaga khunja singda kani pambi opium thahale loinana mayang lanmi gi lansangi akoiba umang sing kokthok laga opium thahale lamdam asigi hanglai lengak asina mafam kharada opium pambi khara yanthat laga drug ki mayokta lal haina lauthokli miyamda uchaibane Manipur gi manung hanjinba mayang lanmi gi lansang gi akoibada paktak nana thariba kani pambi sing chatuna yanthatriba karigino asigumba mafam da chatuna yanthatriba si mayang lanmi kibagira maram asina aikoi gi khunai asi tumna mangdringai aikoi makeup thoktuna loilam santokpa mayang sin thengnaba matam yore aikoi na akoi gi apunba saktam ngaknaba chingmi tammi gi nungsinaba mari kaidanaba isana iromdom lepchanaba hanagi maning tamba manipur adu hanjin hanba mathau tai India dagi Manipur gi ning tamba hanjin hanna bahai base khulai paiba ning tam iho arm struggle asi khaktani hairakle Kumjali singani taramapan gi March amadi November thada chayol ama chupna hat ki anaba leiba angang sing lemna layeng magi camp mai pakna loishin kraba matung Sky Hospital na chayol ama chupna humlak subo ina chahi asigi May humdagi mapan fawa free heart surgery camp dama pangthok lagani haina Sky Hospital ge Chief Cardiologist and Chairman amadi Manipur Heart Foundation ge President su oiriba Dr. Lairik Engbam Syam Kishona ngasi hospital asida pangthokpa paugi mifam amada phongdokre mahakna makha taraduna hairiba camp nasi United Kingdom da based over Healing Little Hearts a charitable foundation Sky Hospital amadi Manipur Heart Foundation Imphal ga punna khusam naduna pangthokadabane hairiba medical team aduda surgeon tara pediatric cardiac anesthesist, pediatric cardiac intensivist, perfusionist, pediatric cardiac OT, nursing amadi technician sing na saruk yagane. Hairiba camp tasi tha sige mapan gi ayupung mapan tabadagi registration hogani amadi lining laison gi khena bathamdana hanna lakpa na bada khudong chaba pigani. Loinana camp tasi da piga doriba khudong chaba si miyamna lobiyu haina su appeal toki. 18 patients were operated. Now, I want to appeal to the people of Manipur and the northeastern state of India to avail of this unique opportunity because of the fact that the people, the specialists, the 10-member specialists from the United Kingdom will be participating, will be taking part in this camp, along with our own team of specialists, doctors, nurses and technicians, and this is an opportunity not to miss. Kangpokpi district ke Kotlan amadi Tupul gi marakta lairiba Tingtong Lazang Imphal Jiri lambi paring da lairiba Turen Singh amadi Imphal More lambi paring gi mafam kayada niyam gi wangmoda nung lengoi pekpa amadi ching gi laibak sing lauthokpa gi thabak miyoi khara na chathare maram aduna Manipur lenga ke Department of Environment and Ecology Wing amadi Forest Department na atubada mideng changbiyu haina Youths Forum for Protection of Human Rights na lenga ke pungning chingsilakle Laishram Magol atopamingna lamyanba khuman amadi ngangom Soviet atopamingna chingkhainganba haiba miyoi singasi hana lup asida yauram laga lup asibu thadoktuna lamdam sigi lengakta khut thangatuna changjakraba miyoi ngaktane Makoina lup asigi ming season aduna aranba mongda thabak thoram kaya chathare haibagi pau leire lup asigi mingda chingkhai nganba hariba miyoi asina cherol thoktuna ngai hak leitana miyamda utchairi amasong miyam bulana lamjingli haina People's War Group ki Central Media Coordinator Lenin Maitai na thadropa cherol mana hairakle cherol aduna makha taribade hariba miyoi singasina sangai purauta leiba Janet Academy hariba mahailoi sangasidasu oidaba maral kaya sizinduna school asibu mingchat thingana ba honari amade Puba thangba ngamlaroidaba selgi demand kaya tausinduna aki akhang kaya lepa leitana piduna lakle hariba miyoi sing asina lup ki ming asi lana sizinaduna Catholic Society gi school singi oja mahairoi amadi van service tawriba singda apanba kaya piri aduga nauna politics ta khongda jage khanchaba miyoi kyabu phongna warning piduna ot nairi makoi gi maming sing amadi laifam lup asina miyam mangda khangan kiba leire adubo Makoi sing adugi matakta lengakna karigumba makhalgi thawong amata paikhatpa leitre Kanglai imagi Masaigol Lovely Flower and Fruits grouped mayam ngaihak pothapam MNP group Imphal haina khangnaba Facebook ki group singna
Kumbi Tera Khongda Leiba Kumbi All As Home Ahal Oirabi Singda Ningtham Khudol Tamkre. Thoramaduda group asigi ahal sing oinam kaithel O Ibo Pisak, Yairi Poktagi M Tola Pisak, Irom Maizraudagi M Devendro, Amade Home founder, and Imbem Pisak Debina, Atoiba Mitung Lansing on Sarukia K. Kanglai Image Masaigol group ki founder Sagol Bandagi, Lanchen Bamangang na Fongdokibada, Lamdamasigi Miamna Lissing Ani Taramapangi, Jun Taramangada, Same Kiba Facebook group asina, Chumnatagi social media oina Pau Fauna Bagi Matakta, Lamdam asigi miyamgi yaifanaba thabak khara tawningbagi apambaga loinana thauram masi pangthokpani makhatana miyamgi pothafam oinanaba park ama sembetke khale hairi social crime मैम थोप नत्रग एनी कनोमा इमु काइनाबा नत्रग एनी काइ मखल खुदिंग मकि थोप मैम सिदि कितंग डाइवर्ट तौरगा अखोइ जि पुंजल लगा पुनबा अमा तौरगा अखोइ समासिदा खुनाइ सिदा कानाबा याबा करि तौसिगे हाइबतो अखोइ तासन फमजिनरगा अखोइ कंगलै मैम साइकोलॉजी ममीजे मदुदा ताहननि हाइरगा आई मिस ओल एज होम दा हाना कोइना फुट थाजरि से हाइबदि खुदोल तमजरि से मरमदि कइगेनो दा अखोइना थबक अमा तौ मतमदा अखोइना अहन सिंगतगी अखोइना मखोइदगी मखोइगी अयाबा नत्रगा मखोइना पिबिबा बोर अदु सजेशन न मखोइगी लौर मतुंदा अखोइना थबक से मांग हांगोइना थबक Thauramadu Thangai Bandagi Mangang Laima Kumanna Donet Torakpa Kambal Guntra Tera Laukrakpam Lairaktagi M Devia Devina Donet Torakpa Sol Guntra Amade Towel Amade Group Ki Maika Digi Blanket Guntra Home the Laiba Ahal Singna Sizinanaba Kudol Tambagaloinana Putna Chaklin Chaminaki Tharamgi Sarokomoina Traditional Dress Iba Timda FB Group Asina Mamang Chahi December Guntra Dagi Chahi Sigi January Manga Fawbada Group Sigi Nupi Tara Mangana Sarugaduna Pangtokiba Photo Contesta Miyamgi like voting da Makong Matang Tarabasingda Kapwadagi Lamhenbi Angom Teradagi Pinky Kuman Amasong Lamlai Lamakong Mapaldagi Tongam Puspa Chanuda Kanglai Chanura Haiba Mingtol Pibagal Loinana Cash Award Certificate Amadi Lengyan Feasing Piduna Puning Tawitki Paugi Martana Break Amagam Closari Charles Ballroom and Allied Service Center Takelpat Imphal West na Kanghanjari Madudi Training in Basic Weaving for Powerloom gi Taramathoi Suba Batch ki Training Lakliba February tang ama English ngani subna kundagi horaga tha ani chathajagani Mafamna Powerloom and Allied Service Center Takelpat Takel Industrial Estate Imphal West Thawa yauba training asibu pamjaba mioi singna akupa moral gi damak Lakliba January tang kun manga English ngani subna kun faub gi manungda Officer in Charge PASC Takelpat contact obiu Admission open. Board of Secondary Education Manipur na recognized Toraba Royal Academy of Science Wangkayim Falgi Academic Session 2021 gi Mingjanabagi damak class 6 tagina 10 fawbagi form thaba hauzare afaba satra laizade afaba satra puthok jabani akopa marol gi damak Academy Office ta contact obiu Smart Universal Academy Sekmaijin Kunalda Academic Session 2020-21 gi oina pre-nursery dagi class 9 fawbagi admission hauzare Class 10 examination da chahi taruk thangna na chama da chama pass tawriba Manipur gi akhanaba school oibagal loinana international amadi national award kaya phangliba school ni rural standard ta world class education piriba school ni akaknaba Sydney hena kupa marol gi damak mobile number sing asida contact tawbiro Smart Universal Academy the school of the future Manipur Break Matungda Makadaba Pau Pizari. Thawbal Moising Gram Panchayat ke Pradhan Mantri Kishan Saman Nidhi Yojana gi beneficiary singi Fangfam Tokpa Senfam member na Narol da Lauthoklam Lehaina beneficiary MD Ayub Khan na Maral Sikre. Ngasi Manipur Press Club ta Paumi Singa Unabama da beneficiary MD Ayub Khan na Makataraduna. Pradhan Mantri Kishan Saman Nidhi Yojana gi Makada government na Laumi Singda Pigadaba Senfam Moina Lupali Sing Mari Thawbal Moising Gram Panchayat ki Ward member Ward number 51 gi member akebina narol da lauthokre haiba bank ta chatuna hanglubada beneficiaries ni furom dagi senfam sing ase lauthokki haiba khangmangam le member asina beneficiaries sing da MNREGS ki senfam arembani haina beneficiaries amada lupa chama pikhi masipi bada beneficiaries sing gi fingerprint sing khomgat ke Thawbal Moising Gram Panchayat ki ward atopadagi senfam sing ase pikhi belai hiramasigi matangda Mari Lainaba Authority na Miyang Changduna, Center na Pitharakliba Scheme Masigi Kanaba, Fanganbiyu Haina, Mahak na Makata K. Manipur Sarkarna, Haire Basigi Matanga 31/1, Thawbal Esida,
प्रधानमंत्री किसान सम्मान निधि योजना की मखादा चंगी स्कीम से मखादा बैंक अकाउंट सिंह चंगी पैसा से बेनिफिशियरी मसा मसा मक्ता फंगन बिननबगिदमक सरकार की मियेंग लेत लायरब सिंह असिबु कोखन्ननबगी स्कीम सी मसिगी थादरिब पैसा सी मसा मसाद यहन बिननबगी मियेंग चंबिननबगिदमक अखोइना प्रेस की थोंगदा प्रेस इलेक्ट्रॉनिक अमसुंग प्रिंट मीडिया की थोंगदा मियाम की महूट सिल्लगा हारिब बेनिफिशियरी सिंह असी हक मतपीरब बेनिफिशियरी सिंह असिगी महूट सिल्लगा प्रेस की थोंगदा नोलुपजरी हाइजरी Besgaon Manipuri Festival Celebration Council Nisindana Bangladesh ki Chunaraghat Havirganj da Thasigi Tarada Pangthokadaba Besgaon Manipur Festival Lising ani kun Sarukyarugadaba Lamdamasigi Music Band amo iriba Blue Band gi mioi kun Trana Saba team ngasi Kangladagi Amiki General Secretary Dananjoina Kanglagi Nongchup Thangba Getagi Lamthakre Thoromaduga Mani Lenana Amiki General Secretary Mayengbam Dhananjoyna igi khongul liba haiba pandam gi makhada khongcharasi pangthokpane khongcharasina Bangladesh ta khundariba maitai diaspora singi music ki khuthangda cultural exchange tongnabagi khudong chabasu fanglagani haiki Besgaon Manipuri Festival haidana akoigi mingthonba festival amada akoigi ngasimak akoigi tungda lepiriba akoigi Manipur gi masak nairaba music band Blue Band asi akoi adugi program gi tamakta thajabani apanda takraba Bangladesh tamaroina Bangladesh Manipuri singa Manipuri Indian Manipuri singa gi mari do hena chesana ba nungsi mari hena akoigi kankhatna ba aduga friendshiply Bangladesh Manipuri amasung Indian Manipuri singa marakta akoigi magi relation do kankhatna bagi tamakta loina na cultural exchange through music adugi pandam da akoigi ngasigi Blue Band gi team asi thajabani igi oiba mari akoigi thamoi gi oiba mari du hena chesin hanabagi wakhalonda si khongchasi chachabani aduga Besgaon Manipuri Festival 2020 sida Blue Band gi maikei dagi sumaina akoi saruk yaba ngamjaba aduga Bangladesh te leiribe chinau singi thamoi pelhan bangam nanabagi akoi chapchana preparation si tawjare aduga makha tarakpada sosigumba festival kaya lamdam tongan ba India gi mafam kaya da khunda khraba Manipuri chinau sing aduga India gi wangmada tongan ba thol sing dagi khunda khraba chinau sing adubu khungul liba aduga makoibu kari hagani thamoi gi oiba mari do mohana sagatpagi khongchat se khoi makha tana su Blue Band Manipur gi maikei dagi chachkhigani haiba wafam thamjai Laibak thiba accident gi thawdok amana maram oiduna makhong animak yot fumbata natana khwang saruk spinal cord ki saruk su yot fumduna leiriba sugunu awang laikai ward number 1 dagi masage chahi nifu suraba pikliba macha hum galoinana hingduna leiriba Hizam Janista Kanglaipak News Chengwanglop KNTL Manipurna fi sanana ba yongkham ko nama khusina kre Pekliba macha ahum amadi ahal oirabi mama memaga punna hingnabagi lanfamda soinairaba Janisna nupa nupi gi sinfam thidana fi saduna imung manungi amadi pekliba macha ahum bu kadaida kari soi ki gadegi haiduna yamna wana hingliba punsibu government gi maikai digi pangba yaba haksel gi tengbang sing phangan biu amadi organization kayana Janis ki family bu nungsibiduna mateng pangbiu haiduna KNTL gi General Secretary Saikhom Ebi Maitaina Fongdorokle Manipurda kumja lising amaga chamapan marifu manga aduwaidagi seasonaba horakiba mayai kaba chinjak drug number 4 morphine kapa hairaga khangnarakiba fatraba chinjak ase ngasidi makhal kayaga loinana pak sana sandoraktuna Manipur khunaida achauba hingchaba amagi saklon laurakliba sibu thingnanaba sem sare haina NRFM gi Information and Publicity Secretary Sanajawa Maitaina khuyek piduna thadrokpa cherolaman hairakle drug makhal kaya mapalamdagi pusilaktuna seasonaramba adugi mathakta India gi ana layengi hidak makhal kaya thazilaktuna seasonaba horakraba adugi mathangsida haujikti Manipurda drug sungfam lingkhalakle drug sungbada seasonariba machan pumba laina fangnariba sina takpade achauba angam athau kaya gi khut yaure haibasi adumak takle NRFM na sigumba khunai asigi yeknaba khandokpa loirakpaga loinana haujik loop asina khanaba miyeng amagi makhada Manipur khunai amadi drug haiba operation hauragani hairakle Lambung Youth and Cultural Club LYCC Lambung Chandelgi Kuntramapan Suba Youth Cultural Festival cum Annual Picnic lisingani kun ngasi Chandel District e manung channa laiba Lambung Primary School Playground da Sericulture Office Chandel Inspector HB Runthongna Chief Guest oiduna pangthokre Thoromadu Chief Guest oikiba HB Runthongna phongdokibada
ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯑꯅꯥꯜ ꯖꯥꯇꯤ ꯑꯩꯈꯣꯏꯒꯤꯁꯨ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯜꯂꯕ ꯀꯜꯆꯔ ꯑꯃꯁꯨꯡ ꯇ꯭ꯔꯦꯗꯤꯁꯟ ꯊꯝꯕꯤꯔꯝꯃꯤ ꯀꯜꯆꯔ ꯑꯃꯁꯨꯡ ꯇ꯭ꯔꯦꯗꯤꯁꯟ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯐꯕꯁꯤꯡ ꯑꯗꯨ ꯈꯟꯒꯠꯂꯒ ꯌꯣꯛꯈꯠꯅꯕ ꯍꯣꯠꯅꯁꯤ ꯐꯠꯇꯕꯁꯤꯡ ꯑꯗꯨꯅ ꯊꯥꯗꯣꯛꯁꯤ ꯀꯜꯆꯔ ꯑꯃꯁꯨꯡ एनवायरनमेंट ꯑꯁꯤ ꯌꯥꯝꯅ ꯃꯔꯤ ꯂꯩꯅꯩ ꯑꯗꯨꯅ एनवायरनमेंट ꯉꯥꯛ ꯁꯦꯟꯅꯕꯁꯨ ꯍꯣꯠꯅꯁꯤ ꯆꯥꯛꯄꯤ ꯔꯤꯚꯔ ꯑꯁꯤ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ LYCCꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯁꯤ ꯍꯥꯏꯈꯤ ngasi thauram aduda mithoi mihalaba mahairoisingda mana yenthokhi traditional show gift exchange cultural dance yauna makhal mathel gi thauram kaya su utki karino hairagadi ipa ipusingna thambiramba asuk phajakraba anal aikhoi gi culture ase aikhoina ngasi SNG from Matam Kuina Thong Laitabagi Awaba Lairambadu ngasi Manipur Food Industries Corporation Limited ki Vice Chairman gi Liching Makada Jiribam gi SP Moirangthai Mubi Singh MPS Kunja Singh yauna Jiribam gi manung chana laiba Babukhal Sabugat amadi Boroikhal Fawba chaliba lambi amadi Thong Laitabagi Awaba koknana ba haiduna uku thadaduna ngasidagi lambi semba hokre lambi semba hokhibadu mari lenana MFICL gi Vice Chairman K Sarat Kumar Singh na ngasidagi semba horiba lambi asi athuba matamda loisinduna babu khalda lairiba school da taga doriba oja singna chathok chasin tawbuda yamna khudong chaba ma oiragani haiki school gi oja singna chathok tawbuda chana na bado oja singna chathok hin tawbuda khudong chana bi damakta sisemi ba lambi asina soidana chawba kana mama angani habi thajabudu lei aramaduna maike somda lairiba kogi babu khalgi Boroi Khalgi Silinaw Singna LBC matam chupada koi section na senadana LBC ki apata rai de kai soi ri gi wadana ya isa gi magi degi amadi Manipur sarkar gi magi degi prajasing mafamda afam si thamjari Hilgat Gram Panchayat Ward number 1 gi member Ngariambam Gopeshwar Singna phongdokibada lambi asi mamang da su NREGS na semkhrabani adubu lambi asi gi thong leitabana maram oiduna gari changba yadana leirakpani haujikte gari changba yaragane haujik temporary oina semliba lambi asi mari leinaba authority na midyang changbiduna khunja sing asi gi awaba si ubiduna permanent oina thong ama sahaning gi apamba khunja sing da leiri haiki tha mari amadi soidana koi chadok chasingda gari sina ba ngambani haibigi asa चावल थम्बगा लोइना थबक पाइक चबनी गवर्नमेंट की साइड की कोइना टेम्पररी तौजरी बसिगी मनुंगदा इसिंग चावला नै ममांगदा थोंग सिंतंग साबिरगदी परमानेंट ओइबा सोल्यूशन अमतंग बोहदनी हौखिबा जनवरी तांग मरी दा थौबाल डिस्ट्रिक्ट जर्नलिस्ट यूनियन की पाउमी टीम अमा मेघालय की एस खासी हिल्स डिस्ट्रिक्ट के चिरापुंजी सोरा सब डिवीजन की मनुंग चन्न लैबा Volagans Kudariba Maitai Singi Kongul Liba Chatkibadu, Narang Mafamaduda, Take the Kaidana, Tungduna Mafamadugi Maitai Singa, Unaduna, Awanungai Wari Watai Sana Cray. Haukiba Inkum Jali Singamaga Chamapan, Humfutara Nitoida Leba, Humfutara Nitoida Napigani, India Musung Bangladesh Lebak Ani partition Taukrabamatunda, Indiagi Saruklomda, Haibade, Megaleagi, Volagan Chaliba, Asida Maitai Chamagayan Kairumna, Kundariba Mafamaduda, Paumi Kambu Asina. Lakpada Volagans Maitai Development Society gi mihut singna haraute yamna oki hairi Maoist Communist Party of Manipur asi ngasidagi Manipur Revolutionary Front MRF thaina khangnanaba tha sigi mari dagi taruk fawba numit ahum leptana chatharakiba party ki Central Committee gi mifamna warip lawri haina MRF ki Central Committee gi Secretary Public Relation Measure kiyambana thadropa cherol mana hairakle Cherol aduna makhatari bade party asigi Central Committee gi luchingba singda ahongba kaya lakiba amadi party gi ideology da achauba ahongba leire party gi Central Committee Chairman BC amadi coordinator haiba post thamdaba Central Committee gi Supreme Commander oiba Colonel Ayangbana chahi mari gi General Secretary na Supreme Commander oiba amadi Central Military Commission gi Chairman asi Colonel Ayangbana chahi mari thaupuna basu warep lawre hairakle How's a mok stand bagi pau
Senapati District ki manung chana laiva Thaiva Village ta Village Authority ne sinduna Lit and Win haiba pausel puraduna numit mari ni chupna jathagadauba Kunmari Suba TSA Open Invitation Tournament listing ani kun ngarangdagi Thaiva Playground da hokre Tournament haudokpagi thauramda Chief Guest oina saruk yakiva Information Committee of Hill Area Manipur gi former President Nongthongbam Rajendra na hai Ngasidi noma gi mitopna Secretariat Office ta achauba fam purakpa si yalhomi ai khoigi oinadi Yamna laibak thiba amadi kiningai ki masakne ngasigi yalhomi naha sing asi hayengi punsi lep kadoribane maramaduna naha singda education ke mangal ningthina fanganna ba yamna tangai fade matamama da Ukhrul district gi ching amasung tam ani gi apun basaktam ningthina ngak selamba leader kaya thokidaba nate adubu laibak thibadi ngasigi matamda ching gi matik charaba leader tholakhidre maramaduna education ki mangal ningthina fanganduna matik chaba leader puthokna ba aikoi puna hona minasi haiba yauna wafum kaya phongdokhi Manipur se sai kun ma thoi si makoi na ngai ngai da naga haiba kuki haiba maithe leiram de ba adu gum na ba ishona piraba igi tangkhul gi sin naw do ngasi Manipur gi oiba asuk lurba tampham sida adu gum na ba luching ma do khoi thib da kha warabra lot khibra kadai da lot libno amtang thokpiro hana khoina Manipur ne seroi phangmadagi aigi tangkhul gi sinaw sina Manipur gi jamta lobi rebo thogdang do ngasi su thola ga chara amtang lobi raga di akhoi gi manung da ler pot loina mangkhin ama ta le ho loina mangkhin saitan loina sakhren maitei haiba adi naga haina laiba kuki haina laiba sigi pose loina mangkhi gadra aigi yama thajab All Jiribam Sports Association AJS and Sinduna Jiribam Higher Secondary Playground da January tang ahumdagi team tara tarukna sarugyaduna sanaba hokiba First Moirangthem Jodish Chandra Memorial Invitation Football Tournament lisingani taramapan kungi ngasi sanakiba match da Jiri Police na JYC Jairal Popibu goal nipan sinoda yamna lakchana maitiba pikre Hayengna Singarbon FA ga RYC Ramgai Janga sanagani Jiribam District ki Boro Bekra Subdivision ki manung chana laiba TYC Club Thangboi Phunji B Hung Veng Youth Club Batungkhal Tribal Youth Club DYC Dolakhal Tribal amade Durgapur Youth Club ki Naharol Singda Manipur Food Industries Corporation Limited MFICL ki Vice Chairman K Sarat Kumar Singh na Sana khonaba ki Polam Singh sinabaga loinana mafamadu gi miyam gi awarapa amade lambi thong gi fibam yengsinkhre ngasi gi khongchala duda MFICL gi phone ki ba lisingani kun gi calendar su miyam de yanthoki ngasinung telephone ki ba pauche singda kari kari maru eba pau yok ki ba ke habadu miyam puna khamina sei Kanglaipa Maira, Manipur gi mafam kaya da gangai kumhai ngasidagi hokrai. Governor amasung Chief Minister na yaifa pausal pirakli. AZ office sa hand grenade ama leiramlei. Private hospital da sarkar gi doctor na private practice tawramlabadi hospital adugi license kakani. Dr. Razo. Kangla Pau, Zelianrong Purup ki laurok matungda pangthokpa khwaidagi chawba kumhai gangai hokrai. Ukraine gi Boeing 737 plane kaibada passenger chamaga humfutra taruk crew mapan sirei. AZ office da masak khangdaba singna bomb langsinduna attack tawramlei. Pandam, sakhangdaba singna AZ office da hand grenade langsilamlei. Numit mangani chupna chathagadaba state level laurok kumhai gangai festival tungan ba mafam singda pangthoknakhrei. MLA Minister Singh Chaibagi Thabak Toksi Siam Kumar Luchingba Tanabada Furup Achauba Singna Furup Macha Singbu Namthanaba Honabagi Thawong Lepsi Karam Siam Pausel Inat Yokhat Pahaibasi Aikhoigi Thaudangni TH Siam Kumar WY tablet piece lising taraka konana miyoi ama fare drug mapusu fare Bangladesh ki damak Imphal thadokre Aroibada maruba paw mukana Chadnabi amadi fize chakche na khenaba thamlabasu aikoi pumnamak amatani haurafam amatani haibasi kauroidabani haina Captain PD gi Minister Karam Shyam na haikre
Furup amagi masak amadi matawasi furup adugi nat ki oiba fije chakcha amadi lining laisona tai haina Mahut Minister T.I. Shyam Kumar Phongdokre. Jati furup asibu tasengna nungsiribra haina hangjaba matam oire haina MP Dr. R.K. Ranjanna nungnangba Phongdokre. Pung tarani thoigi general strike asina maram oiraga amhau chagi punsida chauna kaiba pikre. Birla Emporium Private Limited के financial project Era Finance की मतंग दलेरंबा चमम नवादो हाउसिंग लेररोय हाइना financial company असगी director cum founder CEO Yumnam Iravantana थाजब पिक्रे. CM Banglo मदि मणिपुर पुलिस हेडक्वार्टर्स की नाकन लैरिबा AG ऑफिस की गेट ता सखंगदब सिंगना ग्रेनेड लंगसिलम ले. Assam Rifles Namiyoy Anidagi Lupa Crorani Henbegi Nisagi Polam Singapore na Fagat Pamakre. Ngasigi wenadi matang asida Manipuri Paulo Shinjare, Pau Miyeng Tabiriba Mampun Mopo, ASHAPRIYA Namukana Kurumjari.